Ahan bertentak marui bapau Kuki militants Khutlai konana faraba matungda NIA sinakre hari loinana hairiba thaudosi to Kuki militants phabiaru haiduna irang horakhiba Kuki nupi singa thomjilaktuna irang horakpadigi hairiba thaudosi da combined force ki mekaidigi tankhai control tona honabra tear gas kapada Kuki nupi ani aso open nangki hari khut thoknaraba matungda fagalaba Kuki militants adugi mamindi Thangzilal Haukip Allies Thangboy, Zangzolen Kongsai Allies Gaulen Amasum, Zangmilun Singson Allies Frankie Kawi, Makoi Fagalabamatum Khutlai konana NIA da Kusinakre Hairi and Sutazanaway Paus and Makatana Fondorakli. Manipur optional Gimakedi Maroi E Pausing Miam the Tamzagi Ahan, the Rahul Gandhi Kongs Manipur Behena Iran to Onavani Haina Maral Secret. Vote bank dama Congress na Manipur budar masala ontok piyaroi susindro. Congress na say khaira masing BJP na loishna na buhona bada miyam wamina bane. Rahul Gandhi Manipur ki ing tapathuwai na bulak pani Congress na manungga lila sana bu oiramle. Vote bank dama Congress na Manipur budar masala ontok piyaroi. Congress na say khaira masing BJP na loishna na buhona bada miyam wamina bane haina. CAF and PD Minister Laishangtham susindro na fongdokre. Khutlai lamlong tin lambida leiba minister sigi yumda ngasi paumi sing unaba amada minister L Susindro na phongdokibda Manipur gi miyambu Congress na lana lamjing mani Congress na Kuki dana amahai mitai dana amahai tawduna sa thariba thawong sing asi mayek sangkle Lok Sabha mikal mamangi Congress manifesto da Manipur thugwai na buwapam yaure haikibadu ITLF na Rahul Gandhi lakpada pishin kiba memorandum asina mayek sangali Lairik haiba oza mana wan thok hanbada Manipur mangadori masi matam sana miyamna khanghauba sungani Manipur yon thokna bohonariba si Congress ni haibada haimam thoklo haiki mana hai outer parliamentary constituency da Manipur thugaiba pama singa Congress ka puna satminari aranba propaganda tawduna miyambu Congress da vote pian kibani leba sigi miyoi na tabasing yauna Congress ki matamna susat na halamani Congress lenga ki matamda mi hat kide hairibadu makoi ki matamda kari tawki haiba sigi report chapsana lei Kuki lalawu singi susana yaroi kakadabani hairiba sidi BJP lenga nani Manipur yellow mina tabasingi mapamati NRC mapung phana satna hanbasu lenga asina hona ganaiki loinana lamda masigi yellow mising kanjanaba ILP pirakliba sibu BJP lenga matamnani Vote bank damak Manipur bu lukmai da haptuna yolaga dharmasala onthokpu yaroi Myanmar gi mitop sing pusilaktuna Manipur gi citizen ohenbasu yaroi Rahul Gandhi na lakliba si ingta pahanjalangna ba honariba state sigi phibamasi thugai na ba lakpan haina su minister Susindro na makatana phongdokhi atopa paumana Rahul Gandhi Manipur miyam gi awabda saruk yaba laklambani political gi mari leina de kemeg sandra Manipur si India ki saruk amani haiba khangna irang ase lushina na ba athubar thabak paikhatna ba governor yauna mari leina ba sing Rahul Gandhi na taksilamle opposition lusing ba si Manipur miyam gi awab da saruk yaba laklamani Manipur gi oiri ba phibam sigi matangda mayek sengna paudamna ba tholakiba punamakusu Manipur Pradesh Congress Committee MP CC gi president Kaisa Mega Chandrana thakar phungdorakli Beti rota leiba Congress bawan ngasi pangtokiba paugi mifam amada ke Mega Chandrana phongdokibada mamang sahi gi me ahumdigi haudun state asida thoklibi irang siga mari lainana opposition gi lusingba Rahul Gandhi na Manipur lakba si handaki khongsat asina ahumlak subani maru oina lusingba sina lakliba si Manipur miyam gi awabada saruk yaba lakbani mangna laklamba sida political gi oeba wap mamati yawde ki Magna hai lusing basi ki ahumlak suba khongsat asida Assam gi Silchar de hek thungbaga haukiba June taruk tagi Manipur gi Jiribam district thokliba irang sina sawalaba lanjenaraba sing hakthingna unaki maphamadu gi relief camp na lairiba miyoi singna thengnariba khudongsa taba kaya su Rahul Gandhi ta pawdongki lusing basi na su mahiroi yauna relief camp na sangjafam lauduna lairiba miyoi singi pokning thawgatuna wakhal su phathanamki Magna makatara duna susang puda satuna maphamadu gi lanjenari basing amati miyam go unaduna lana kana bakari supurakloi tangdu leita abana sakot khongthang purakpo oithokani haina Rahul Gandhi na paukta piramki masigi matung Bishnupur district laidiba lanjenara basing su unaduna maphamadu gi miyoi singa thengnari ba setmilon yauna tungan kudong sara ba kya mayunari basing su paukki
lamdam asigi miyamna thengnariba awabasing mayek sengna paudamkhiba asimagna lusingba asigi mit nakong ohenbada hena mateng panglaga nakhi loinana Rahul Gandhi Manipur ki governor yauna chief secretary amadi home gi delegate singa su unaduna Manipur si India gi saruk amani haiba khangna irang asi lusinana ba athubura thapak pekhana ba takshilamba su lairi lusingba sin lakba state asigi oiriba phibamasi mayek sengna paudamna ba tholakhiba CSO singa amadi miyam punamakusu ke mega chandra thagapa phungdorakli atopa pawana Mitai Singh ST list sandanaba sangshiliba khongjang saugat pinaba Rahul Gandhi da takshinkhre Indian Constitution piriba criteria mapung fana yauzaraba Mitai Singh Scheduled Tribe list sandanaba sangshiliba khongjang sida saugat pinaba loinana lakadoriba parliament mifam singda su puthokthuna khanabinaba Mitai Maitai Tribe Union MMTU na opposition lusingba Rahul Gandhi da memorandum piduna takshinkhre haidi Lup asina thadorak pat chirolamada Congress lusingba madi opposition leader Rahul Gandhi gi nomigweba Manipur khongsata laklamba adu MMTU na tarano okpagaloinana memorandum adu pishinkhibani pointer yawa memorandum adu lup asigi secretary mutum suramani na khuyak piduna pishinkhi memorandum adu da pankhiba maru oi wafam singdi India gi apun mami singi sad 0.3 khakta oiba furup asi kanglup kaya galoinana pikraba chinglei pa asida khundaminari Census report ki matung in English nga magasani pan ga marfu ga mathoida mitai masingasi Manipur gi apun ba missing gi sada 59.16 oidami adu English nga ni ga kun tara ga mathoida di sada ni fuko humdoi ga point marfu ni thuida handaraki constitution na piba safeguard amata yaudana mitai furup asi tampa ki lamsada taraktamak oiba chinglei pa sida tuwan ba kanguk kya amati lining mana da ba miyoi kya ma ga loidana khunda binari Pikraba mapam asita tuwan ba kanglup kya manu khunda silakpa roinana mito ki masingna asum wangkhalakpana mitai gi furupta yamna sang singnaba mayungnari memorandum aduda makha taraduna Manipur India ra tinkraba matung atopa kanglup kya amana scheduled tribe list sankhraga mitai furup asiguna general category manung saranki masiga iroinana satmanaba mapam amada Laiminariba kanglup singi marka tongan bathak amada thamna mana ngasidi pikraba mitai furubasi yamna nungnang ningai oiba phibam amada lairi maram aduna Indian Constitution na piriba criteria mapung pana yauzaraba mitai furubasi bu article 342 clause 1 gi matungina ST lista sannanaba sangshiliba khongjang asibu sagatpi loinana lakadoriba parliament mifam singna su puthokhtuna khannabiu haiba wafam sing tamki Memorandum asibu pishinana bohonabada mating pangkiba MPCC gi maruoiba thaumi khudimakusu lup asigi maikedi gi thakatpa phongdorakli mamang thajun gi sasat kunga mathoidesu nauna khalaba inner amadi outer Manipur parliament ki MP ani desu mathakta pankriba wafam singa si sugaina masa khaina iduna memorandum adu pishinkrabani hakthengna ulunduna wari sanaba matamda inner Manipur parliament ki MP angomsa bimol akoijamna su mitaini ST list sanana sangshiliba khongjang sing sakakani amadi Tawpham to pokhudimak angamba thakta honagani haina su phongdokhi hari atopa pawmana Independence Tribunal amana Delhi da Manipur issue ga mari lainana hearing satakre Thataraga mari faraklaba Manipur irang sigi victim survivor da achumba well phongana ba panamda People's Unions for Civil Liberties na semkiba Independence People's Tribunal on Manipur na tha sigi taruk amasum tareta Delhi da hearing sathaduna victim survivor singi warol sing khanakre tha kharagi matungda tribunal asina recommendation yawa report ama laibak miyamna puthokadori Independence Tribunal si sahi sigi March taraga mangada People's Union for Civil Liberties PUCL Manipur issue ga mari lainana linkhat khibani Jai Prakash Narayana Linkhalaba Delhi the best of People's Union for Civil Liberties PUCL President Kavita Sravastap amasung General Secretary Bihi Suresh Anina Punakuyak Pidun Thadorak Pachiro Ramada PUCL na linkhatkiba tribunal asina tha sigi taruk amasung tareta hearing pangthokuna mamang sahi me ahumdegi Manipur thulaklibi irang sigi victim natragana survivor singa unaduna larokiba makogi warol sing khanaki Independence Tribunal asina Delhi the hearing satkiba sigi mangoidana sai sigi me aroiba sayol dagi June horak phawa Tribunal asigi jury members singa mari secretariat members sing Manipur laktuna irang asida hakthengna sokalaba district sing satuna yengsinki
टीम मदुना बिष्णुपुर चुचामपुर इम्फाल कांगपोकपी कक्सिंग सेनापति अमदी अतै मफमसिंग सत्तुना रिलीफ कैम्प सिंग लैरिबा विक्टिम सिंग अमदी रिलीफ कैम्प हांगथोकलिबा ऑर्गेनाइजर सिंगी मिहुतसिंग उनदुना मखोगी वरोल सिंग लौखि हादि मिहुत कांगबुदुना मणिपुर लैरिङै मनुंग तोंगान तोंगान गवर्नमेंट फंक्शनर सिंग अमदी सिक्योरिटी फोर्स की ऑफिशियल सिंग अमदी अतै मरी लेनबा सिंगी वरोल सिंग लौबदा नतना तोंगान तोंगान कम्युनिटी की मरी लेनबा स्टेक होल्डर्स सिंग उनदुना वारी सानाबगा लोइना मणिपुर थोकलिबि इरांग सिगा मरी लेनबा डॉक्यूमेंट सिंगसु ट्राइब्यूनल असिदा थमखि ट्राइब्यूनल की मिहुत सिंग अदुना लमदम असिगी एडवोकेट सिंग जर्नलिस्ट सिंग हेल्थ प्रोफेशनल सिंग स्कॉलर्स सिंग एकेडमिक अमदी सोशल एक्टिविटी कियागसु उनखि हादि ट्राइब्यूनल असिगी पनमदि मणिपुर थोकलिबि इरांग सिना मरम ओइदुना मियोइबिगी पुंसी मांखिबा नुपी अमसुं आंगांसिंगी मथादा सेक्सुअल यावना मखल कयागी हिंसागी थौं कया यामना चथखिबगी हाइबगी मतंगदा मरिक सुमना खांदोकपनि पनमा असि मयेक सेना खांदोकलबा मतुंग विक्टिम सिंग असिगी अचुंबा वयल फंगननबा मारी लेनबा अथॉरिटी दा थबक लखोटहनमनि लोइनना ट्राइब्यूनल असिना मणिपुर थोकलिबि हिंसागी थौदो वाथोकसिंग असिदा सेंटर अमदि स्टेट गवर्नमेंट की सिक्योरिटी एजेंसी सिंग लोइनना गवर्नमेंट फंक्शनरी सिंगना कदाई फावबा पुक्सेल सिंगना लॉ एंड ऑर्डर nganaba thabak lokhatlibe haiba khangthokpani independence people's tribunal asida member oina supreme court ki hanagi judge koreans joseph punjab and haryana high court ka hanagi judge k kanan patna high court ki hanagi judge dr anjana prakash haryana ki hanagi additional chief secretary mg devashyam meghalaya ki hanagi dgp dr swaraj birsingha feminist historians Professor Tim Satrapati, social scientist amasum Ayuba Professor Virginius Saksha, Nagaland University ki Professor Rosemary Zobiu, Hyderabad University ki Professor Tinwir Faisal, peace activist Dr. Sandeep Pandit, senior human rights activist Manjula Pradeep, writer resource and activist Dr. Navas Ransingha, Madras Madurai High Court की एडवोकेट हेनरी टिफंगमसुम जर्नलिस्ट अमदी अयिबा अखबार पातोल यावरी हेनसु पाउसद मखाताना फोंदोरकली अमरोमदना ओपोजिशन लीडर राहुल गांधी इम्फाल थादोखरे नौमगी खोंसता मणिपुर लगलंबा कांग्रेस लुसिंगबु राहुल गांधी ngasi अयुक इम्फाल थादोखरे कांग्रेस लुसिंगबु राहुल गांधी ngarang ehin नॉर्थ एओसी दा लेबा इम्फाल होटल दा यारिक लमलबा मतुंग ngasi अयुक पुंग 3:35 ताबदा अखनबा सटर फ्लाइट अमदा दिल्ली की दमक एआईसीसी की जनरल सेक्रेटरी केसी वेणुगोपाल गलोइन इम्फाल इंटरनेशनल एयरपोर्ट थादोखिबनि पार्लियामेंट की अपोजिशन लीडर्स ओरिबा एमपी राहुल गांधी बु एयरपोर्ट तना एमपीसीसी की लुसिंगबा सिंगना थिंदोखि पनबा याबदि कुकी सिंगना मखोय की तोंगानबा लम अमा तानबदगी स्टेट असिदा थोक्लिबा सही अमा हेलब इरांग असिगा मरी लेनना राहुल गांधी ngarang मणिपुर लाखिबनि माकी खोंगचत मंगोइनना जरीबमना कुकी मिलिटेंट सिंगना स्टेट फोर्स दा लांदारक लेखरबनि अदुबो मासामक जरीबमदा लाक्तुना कुकी मिलिटेंट सिंगना मायु माइकै मै थाबदगी लाइफम लेतदनु रिलीफ कैम्प संजफम लौरिबा मितै मियाम अमदी अतै फ्रुकी मियोइ सिंग राहुल गांधी ना हाकथेंगना उनखिबनि मसिदना तना चुचामपुर बिष्णुपुर डिस्ट्रिक्ट की फोबलादा सुमिया गुनखिबनि लोइना मणिपुर की गवर्नर अनिशा उइके के सुपुंगमा मखाइरंग उनदुना मणिपुर की इरांग की मतंग वरि सनखिबनि हनसु पाउस्ता परखली अतोप पावमना राहुल गांधी लकलंबा मणिपुर मियाम अमदी इंडिया ब्लॉक की सप्थोक्सनिंगाइनी सीपीआई इंडिया ब्लॉक की पार्टी मयाम की लीडिंग पार्टी ओरिबा कांग्रेस की लुसिंगबु राहुल गांधी नंगरंग मणिपुर की ला नंगलाबा जेदीबम चुचामपुर फोबला रिलीफ कैम्प सिंग मदी गवर्नर उनरमबा इंडिया ब्लॉक मणिपुर चैप्टर के मणिपुर मियाम की सफोक्सनिंगाइन हाइना सीपीआई मणिपुर स्टेट काउंसिल की सिरोल अमन हाइदि सोलसिना हाइ सीपीआई ना मणिपुर की ngamkhai kan पामी मणिपुर थुगाइब यारोय हाइदुना सीपीआई ना हेक लिंखलकपदि थेंगदुना लाखली मरम मदुना राहुल गांधी ना लगलंबा सीपीआई की डिमांड सिंगु सौगतपनि थर्ड पार्टी अमगी मेडिएटर अमा ओइना तोइना लाखपा अफबा खोंथांगनि इंडिया लेंगक पाइरिबा बीजेपी ना लुसिंगबा एनडीए ना थर्ड पार्टी ओइदना वातेमनबा अमदी मणिपुर मियामगी अवाब तारबा कांगलु खुदिंगी अवाब कननबा थबक तौबा ngamdrabasu maduna mateng pangba lakliba राहुल गांधी की खोंगसना क्राइसिस असिगी सोल्यूशन पुरंगनबा लंबी सबसाना यालगनि थाजै अदुबु थौदांग लौगदबा मिसखरना वखल तादना वांगांगदुन लैदि प्राइम मिनिस्टर नरेंद्र मोदी ना वांगांगलबदी वाथोक असि लुसिनगनि सिंपल इंटरेस्ट फावबा पीबीदबदगी सेंथंग अमत लौबु यादना लैदि सोसाइटी असी फंड्स जीरो दा लैदिबनि अदुगा नेशनल कोऑपरेटिव हाउसिंग फेडरेशन ऑफ इंडिया दा रजिस्टर तौबा अदुबु रिन्यूअल तौरमदबना
samnadana lerami madusu nauna affiliate tawnaba sahi kya audit tawdana namduna lerambadigi audit amuga hana tawanduna board members sing amadi thawaya board members singna shell khaina duna english ngani ga kun go humdoida reviver tawnaba miyam gi tamak sakwa thorang gi thabak thorong kya pangthoknaba kana hotnari haina su phongdo ki haina su paus da makata rakli loisalak poina kanglai pakhi maira gi editorial miyam la thamjari inak nakna battle sing da Kuki theory singna makol saduna leibida lengana takthokpa ngamdaba karigino law and order ngak phaibi state lenga ki subject ni adubu manipur lenga na manipur gi law and order miyam gi punsi madi lantung ngak sen ngamdre lenga ki aswan basina mara moidun manipur thugai na honari ba Kuki narco theory singna lenga ki naton sumangda makogi mapangal kalaba kem kya sajinduna leiraga afaba Khutlai kya paisinduna thamlaga mitai khul kya da leptana landarak pugi maram ama ohale maduna manipur lengana lamdam asiki law and order miyam gi punsi madi lantung ngak pangamdre haibisi taseng na takle haiba yari masigi mayek senglaba khudam haibabu imphal dagi kilometer nipal khatamak sanglaga imphal west district ki manungsana lariba kautruk mitai kulga thangnana kangpokpi district ki manungsana lariba bethel kulda Kuki militant singna makhoi gi kem saduna laraga kautruk amadi lonaba mitai kul singda kahak laitana nomai kapsinduna landarakli yamna ngaklibadi mafam asida Kuki narco theorist singi kem saduna apaba makhal gi khulai kya paisinduna lairi haibisigi mayek sing khudam manipur lenga ki mafamda lamdam asida phone liba print and electronic media gi maikedi ki mayek sing khan ki balekre masitana tana hairiba battle Kuki khul asidagi ngak laitana kokthuk adang man amadi lona maitai khul singda nongmai amadi bomb kap tharaktuna landarakpadagi state security force handuna kya hanna nomai kapna begi thawdok thoktuna laklibani hairiba battle Kuki khul asida manipuram amadi Barat thugai na Kuki theories sing khulingduna lairi haiba khangna karigi damakta makoibu takthok pangamdribano aduga makoibu takthokna ba manipur lenga na lawpham tokko thawdang do huju phawba karigi damakta lawduna laklibano matang asida hangningli ba wahangdi home supari ba manipur gi chief minister and berena manipur gi apun ba saktam thugai na honarak pasing lemna kak tharoi action yengbi waina hanna phongdokre adoba chief minister na phongdoki ba wafam singa sidi aremba haibadu ta aduna tokle Kuki theory sing na manipur lenga pu karisu laitana khanduna manipur lenga ki naton sumang mayada makhoi gi kem sajinduna lairaga yamna sakti leina bom amadi nungmai kap tharakpa haibisi loirabani hairiba nungmai kap tharakpa ki paw si state ki intelligence amadi center ki intelligence na may action khanglibani adubu khangna ngasi Bharat lengana Bharat amadi manipur thugaina bo honari Kuki theory singi lefam sapa may action khanglabasu makhoi gi matakta lokhatpam tok thabak amata lokhatna laiba sina takpadi Kuki theory ngasi mapung fana Sokle haiba takpada laloidra haina khali yamna ngaklibadi bethel Kuki khulasiga naknana central security force kayagi kem adumak lairibani makhoi gi maikai digi mafam aduda Kuki theory singi kem saduna lairi haibisi khangna takthok pangamdara ngasi phawb lairakani adunadi Bharat lengana manipur thukliba kanglu masil gilan sida proxy war ma sanare haibisi mayek singna taklabra haibisini masi fawba sahi ama helaklaba sida Kuki theory sing apaba makhal gi nongmai bomb top season aduna mission prajamite sing matkadanda aduna misi mina thokanba yumkai kya tumna mai thaduna manghanba theories ki thawong kya satharakliba si maithiba pige amadi makhoi boloisin gi hairabadi Bharat kilan misna mikup mada namani adubu ngasi phawba Kuki theories kangbuna satharakliba terrorism gi thabak thawong sing asi khangna makhoi bu ain gi matung ina faaduna pifam thokpu saira do pidana lerakliba sinadi makhoi bu Bharat laingakna yokhatlabra haibu wong ama songthurakli wong asi hanglakpi asoba maram ama oidibadi manipur gi tampaki singa tainaba inak nakpa mafam kya Kuki theories na ngehak laitana bom amadi nomai kap tharaktuna hingsa gi thabak kya sathari haiba khangna Bharat lengana tumin laisilibasini maram aduna manipur thokpa hingsa gi thabak singdi manipur lengana mayek sina khangpamthui maduna manipur lenga ama isau sauna laina lenga ki naton sumang ni haiba yaraba kautruka thangnana leidiba bethel Kuki khulda Kuki theory singi kem saduna leidiba singa si phawba takthok ngamdriba si manipur lenga ki khwaidigi sauna asoiba amani haibisi lengana I yazapamthui loina thuba matamna Kuki theory singa si takthokuna lengak laidi sasan laidi amadi rule of law satna libani haiba adu mayek sing khangan pamthui haiba kanglai pakki maira gi tutorial mem special content moina mem na thamjari duga hausikoi nadi mem paw matang sa lu sinjarage mem puna no update ngai minasi